mayambu tolaba nanaina amuk taramna oksari ngasigi lokatariba topic asidi false prophets hadi sasanaba maichosing amasung odasing asigi maramda ina nganjege duga the taste of a true prophet asengba masi live oza natraga maichosing koi kamaina masi asengmani sengdabani habse masi khangngai gidama adugi maramda ikhoina yengsi hana ado koina masi lautri maramda ishona hana warning piramba phat false prophet sing adugo oja sing lakni habse masi maramda hana pasi makoina laaga aikoida kari tawgani habji maramda hana bible de koina text khara yengmina gani hana ishona amta singbese sagada lebe pa isho thagasare naki thogandagi prabhu jisu kristina ni shubal lakting ki mamangda paisho koi nojik laiba matam masida sasanaba maichok sing aduga aranba saranona singbiba oja sing mayam haroiba matam da tholakani habsing maram da koi ne naga tawri makoi na ikoda kari kari takpi tambini haiba adugi maram da koi na kara ne naga tawri paisho masida na ke thawai sing bodana pinabiu aina ngam ko dimo na ki aning ba ohen biu ta ga tru chi naw sing da suna ki mapa nai da pod biduna adugumba sasinaba maichok sing aduga sasinaba ocha sing se koin khantok pon ba bi ohen biu prabhu jisu christ gi mi khulum jari amen duga ile sinaw sing na khoida apel tongning ba am khalai maram de aise timing gi matung na sum ngang ba hairi upload to bo matum da sum matam jam thang ba aduga gb yamna wangaga di engonda yamna mayong ne aduna maram moiduna ngang matam da ina tu ngang ba he tamna ngang ga damne du tu tu na matam yenga tu ngang jin khibda soi khiba lam khiba hairoi da ba kya mamangi sermon da su hairoi da ba kya soi da na soi ba yarom gani adugumba soi ba sing atugi tamak tedi na koina ngakpiu aduga aina pari ba bible ki text na dum koina sana su check to view bible ki matun na oibra oita bra have to in view koin se aham da Matthew 24 ki 24 da sum nai masi Matthew 24 da prabhu jisu krishna laking no da san myam thokni na hai ba adugi manung da masi amani ado masi aina 24 da parage atai text su yawe adu atai di paroge sida hai for there shall arise false Christs and false prophets and shall shew great signs and wonder in so much that if it were possible they shall deceive the very elect masi da saru ohum yawe ahum baduri keno aroiba matamda maramdi sasanaba Christ Christian haijaba adugo sasanaba maichoksin lakani hai makoina kari tawgani maichoksin lakpada makoina thazaba yani ngai gi damak nya haina kai dawgani prabhu jisu krishna tayang panda leini matam naba makhal khuding mana pamina pangthokung da angakpa kyamon pangthoi adugumba angakpa sing ado makoina pangthokani hariba angakpa sing adugi mapana kai dawgani ishor gi damak khandokhraba hai ishor gi chosen oikraba ishor gi remnant people sing do adu phawung khoina nam thak tawgani habse masini aduna maichok sasanaba maichok ma lakpa matamda makoina tawgudabse angakpa phanba anaba phalba healing tawba vision uba haiba asina singba mayam lakani kari gidam uhanduino haiba matamda masi tawba taragadi anaba phanba taradi makoi ba mina thajarani thajaba taradi makoina haiba khuding mo bible dagi aran ba takpi ba khuding mo do mi singa dune illani nam thak tawrani makoi bu norok ta puba pawani masi gidamani chinawsa masida haidipse amuk 7 gi Matthew 7 gi 15 da moy beware of false prophets hai aduna sasanaba maishosing adugi chakchanlu which comes in self-scolding makoi je kare momongda lakani yaw gi phijon silaga lakani yaw haiba asidi yamna tekraba jibani makoi ko mong hadana yamna mingonda achumba takpi ba saba aduga mising aikhoje apa lambida lamjing ba saba namcha chaja ka ingna chingna ko lady khore na ngang ba saba adumai taruga lakane but inwardly they are ravening wolves hai adu manung da di makhoje ke do ba ravening wolves hai aduna hingcha ba mi chage haina halage haina khanba sadong do chikaga sai haiba mabuk lamna ba kaisa adugum na koigini hai akoina mising ya mapan thong da yenga akoina loina thajaba ya ba matam nate maramdi prabhu jisu krishna lakpa matam je koi asuki matik
noi maramdi khoi pithibi da no gi ma lakti mo mang da thok ne bok khudam myam se yengbo matam da khoi na khange adana lai ba khudam mok to khoi na thajaba matam oidre adugo first Timothy 4 gi 1 da mo khoi ne che first Timothy 4 gi 1 da emu pazara ke for the spirit speaketh expressly thawai seng bana phongdola duna phajana phongdola duna hai that in the latter times aroi ba matamda some shall depart from the faith and giving heed to seducing spirit hai mi kharadi bible da prabhu jisu krishna takpiramba thajabase masidagi mokhoje sathokraga laithokraga satan gi oiba thawai aduda seducing spirit adi khoi bulana namthak toduna lamjing iba satan gi oiba thawai singado maduda mokhoi hena mokhoi wado logani and doctrines of devils satan gi doctrine sing devil gi takpi tambiba dharma gi takpi tambiba singado mokhoi logani khoi mi myam leirim ne prithvi da leirim krista myam leirim myam je masigi manungda satan gi doctrine sing khoi na bible da ki oidaba bible gi verse amani lawraga mokhoi masai mina samjan sajan ba kya tawraga ngangba bible da jum phamoidaba doctrine kya ngasi akhoi irakta taduna lei khoi na tari mising illi sumbana hane induna lei ado hai ba singje bible gi matungna oibra oidabra habse akhoi na yeng budar khalai mokhoi na akhoi bu aramba tapini aramba du gi mapana mokhoi na tawgudo je false teacher false prophet sing na tawgudo je keno akhoi ngor kalam jing ba pam ishona mokhoi du gi nuching basing nam thak tabi khra banung si ba mai chok sing du gi matung ina khoi jo mu nam thak tar ga nor ki komda pubo pam habse masini aduga mu revelation da mu yeng che kan bo warning pi revelation 13 gi revelation 16 gi 13-14 da mu hai and I saw 3 unclean spirits like frogs come out of the mouth of dragon adi seng da ba thawai ahum hai hangoi gumna dragon singlai adudagi tholpa hai sida hai ba dragon singlai ase revelation 12 ta na khoina pa ba tar di shaitan hai se khangani mase shaitan atu mai agenda am lari and out of the mouth of the beast hai ba beast as di agi samonda su yawgrani and the first beast of revelation 13 ga have do madu beast ni madu kai no have mantana koi organization sigi marta in ngang manate missing marta ngang manate shona have do characteristic people do in maram have ni hai ba du di kaino Roman Catholic Church and out of the mouth of the false prophets aduga false prophet adi sasinaba mai chok sing adu gi sindagi tholpa sida paliba false prophet have ji kaino America da laiba Bible gi matung ina sadaba Protestant church do adubune Protestant America hamni masi revelation 13 de yengma matam de Protestant Americana anga pakya pangthokni havni atyadi gi mai pabu putharaga mishing adubunam thak togni hamni adugi mapana mishing adubu khaido Roman Catholic na haibu khuding makto sa adubu khuramduni hena revelation 13 gi khoina 13 gi 11 di na 11 de na khoina 19 18 sibo khoina pabu matam da du khangani madugi maramda madu laire masini hai makoina kai dawni have sing chen for they are the spirits of devils makoi je kai doba devil ge thawai changba mi kang ngatane satan sinaba mi ngatane sine siko working miracles angak pok pangthokani which go forth unto the kings of the earth angak pasing asigi mapana kai dawni pithibi da leiba hujikti ningthau pam leitere hujikti pithibi da pale sarka sing asida sakani the whole world pithibi da leiba punun sakani kai dawna ba to gather them to the battle of the great day God Almighty. Shogi Prabhu Suna Latin Monakana Sonakata Amagatori battle the Apapataki battle of the Mokoja Sarukana, mission coming. I have seen an Tamporoga mission coming. I have a mission as that equate. Shona have in the mission of the side of the Legani, Shona have in the Bible Gimatuna in the mission of the Nakalam, the Shoyatanga mission and Nakalam, the Shoyatanga mission, Nakalam the Lane, Sonakata Lani, Hawaii Lani. Madugi tamang mahchu kana mission khomi habsni adugi manunda nam thak taruga ephu khoishu yawbi ai sinosin khoi mu yang 2 Peter 2 gi 1 da mu hai sida 2 Peter 2 gi 1 da but false prophets also arose among the people missing gamarta aramba Peter rogi matam mogi mamangda mogi matam da ju tam thome mase thom and tholakani just as there will be false teacher among na khoi marunda anba saran turana takpi ba mission leibagumna who will
secretly bring in destructive heresy mokoina purakani destructive haibani mang tangna oiba sarana lamjing na takpi tambi do purakani masigi mapana ikoibu norok ta singnai saitana oja khara namthak tawkre namthak tawba no mai chokra namthak tawre namthak tawdigi mapana makoi gi mapana mu aranba myam takpi ga chumba yamanba haibse koina aranba ga chumba ga che mana lai kadita ni khana ga dawje yam chumba manba adugumba do takpi ga kedoba ekoi jinge norok ki langda sinna bu honari hamne koina probab ta pavum tanju for the 14 the pavda there seems a way right unto a man but the end thereof is the way of death hamne ai koina chumba yamanba madubu magi aroi bidi kedo asiba lamjing lambi yam le hamne adugumba lambi singa to mokoina takpi kin samba mamba Prabhu Jisu na anga popang thoki ekoi ju anga popang thokpa da kari kai ge habise ai koina madu gi da mak oigini hamne aduga X20 da ma pamna se Apostle Paul na mana magi ministry loi gi matam da mana warning pirame magi matam da su yam thoe adu warning pirame 29:30 da X20 gi 29:30 da X20 gi 29:30 da ipazake For I know this, that after my departing shall grievous wolves enter in among you, not sparing the flocks. Aina sakrabo ai khange aina sakrabo mathungda hingcha ai tambako wolves saibni that sathiba grievous saibni tamthi kraba hingcha ai tamba kaisal singla aga aduga ai gi sembi kraba yaw masa sing ase masibu manghan gani haibni manghan naba lakani haibni mokoi buko manghan gini mokoi bukan biro haibni and also of your own selves shall men arise aduga na koi marakta gisu tholakani hai speaking perverse thing to draw away disciple after them aduga aran ba takpi daga mokoi gi matung na sebok sem ngai tholakani hai uduna chinau sa phani khangadab se aikoi bu serana na tholakadab se kaino isa gi church tagi moroi na masi gi false teacher me am de krai de lakani church tagi lakani ham moroi na akoi isa maktagi lakani isa maktagi labni na isa gi church tagi tholabni na kaido aikoi na thazarane ba madugi to mokoi je tholakani adubu mokoi na shogi aningbagi matungina mokoi na takpi tamba yo haibase akoi na bible da phasana warning pi dana le aduna mokoi gi moroi bu false teacher false prophet mai choksing asigi moroi ba pandamni Bible ki matungina nataduna serana na mokoina takpiraga aikhoije thajalaga mokoina habdu ilalaga noroki komda singba habse masi saitan ya dum plan isnapsa masi hoji mo am thongni bini masi degi aikhoina section ba habse aikhoina yamna darkar aduna masi degi kamai to dan mokoije khanga dege habjigi aikhoina khara Bible degi amu yingchina se anba hoji ki matam dadi am thoe church singe marakta aikhoigi marakta as vision obami madi adu towe madi healing tobu mini hai yamna thoe madugi maramda mo khoi yengji prophet amana vision uba hai kanana ugini happen the prophet sing vision ugini ado prophet amana mai chawo amana vision uba matamda magi hakchangda magi physical structure da physical condition magi hakchanggi phigomje kari oigini habse ekhoina Bible hi amu yenga parasi masi padana khangba taragadi aikhoida vision ure madi aidi mai chawni vision uba minena haidu missing do mana vision uba matamda haidu condition Bible na piribu condition singe yawri yenga dawni masi yawba taragadi ekhoina thajagadamni mana haidu adubu yawdraba si mayam singe manunda yawdaba taragadi masi gi condition je amata yawdaba taragadi kedaba loina suna yawdam masi yawdaba taragadi madugumba mido ekhoina thajaba haidu oirabni masi yengse ekhoina danenda pase danena vision uba matanda kari tawge habdo madu ekhoina yengse danen chapter 10 da ai pajarake maduga phajana khangji 10 gi 8 tagi 8 tagi na 19 bo ekhoina pajagani khara di kan thokani adu moro ibaside da 8 tagi ai pajarba horake ahanba condition sign taret piri 7 physical signs
of a true prophet asengba prophet amada leigedaba ma masagi asengba sign tare do koina amu yengse masina koina sana ju phatana pabiu sina sa ahanba sign yengse sida hai verse 7 the ma have ni ma vision we I Daniel also saw the vision for the men that were with me saw not the vision ma masana the vision do urami aduga vision ubum matanda ma ma sak tan uni atopa ma gale nerve mission aduna urwe masi koina khanga damne se were not saw the vision, but a great quaking fell upon them. So that they fled to hide themselves. Verse item therefore I was left alone. So this great vision, and there remained no strength in me. Vision science. Kaidoguna Hampton, my chodo, Pangal Lerende, Pangal Lero. Strength, Pangal, and the outer vision over me the Pangal, Chulai Lero. Maling or Pasapa Habdo, Ma Adugumdo Pangamoy, no more. For my comeliness was turned in me into corruption. My Haksangi, Masak Pazabazekadova, my Sapondo, like Peta a hesda. And I retain no strength, and when the Pangal, Kaish like they have said, Masina, Hanba Maramni. Do kind of kanga the first sign that kind of lady adugamu, and yet I heard the voice of his words Maki Konzin Jutai, and when I heard the voice of his word Maki Konzin Adota Kiba Matanda, then I was in a deep sleep on my face. I go down the tumame and passed toward the ground. I don't know machine I have the burst. I can they have the kano and I'm not signed. Physical sign have a physical sign hide my show the vision uriba me ado mongon the pangal lay adugama lay my that hamba the co hamba vision uba horpodenico ma pangal lay hamba lay my the targa ma's tungan in the deep sleep high ma's not hope with that to come tumuli tungan machine amba sign vision uriba me aduna masik hamba sign de udra wish not a tazar hamba sign later and you should sign the moon. Young Nasi, Aduga, any sugar sign the Zook must die, any sugar sign that they are, and Madudi, Tumbatara to Kadoba, Ishona Kudo, Matagan, Tumbatu, my Ishona Moon the Harakudo, Matagan. For Ying the Comasi, number 2, Niche. Despite the sleep, he hears a voice speaking to him. Mamon the Ishona Nambi, but not the Sagatuna, not the Kanaguman Mamon the Nambido. Sagatuna, Namu Mamon the Pigeon over the Mamon the Pota Pirkadani, Mutu Mahamed Tabigani have seen. Masi yengse masina ani shubalare ahum suba point da verse 10 ai pazarake and behold and hand touched me kudamana ibu solami we set me upon my knees mana aigi ku mathata thangalami aigi ku lepkhalalami and upon the palms of my hand aigi khuto mana sokat pirami han masina kaidoga matana vision uba matamda kaidoba hairiba my children to Mumbadegi among Mase, Hugalakani. I say, arise to his son, my Mokotangalakani, Makomokotagalakani, then to his feet when they bring Tassasim, Ma was Sopo Matamda, Mamon the Sopo Matamda, Ma Hugalakani, Mamokotangalakani, Namani. About the Mumbadegi, by Shonam the Tagani, I would mean Sopo Matamda, I did a side of Sagaduna Sopo Matam, Ma Hugalakani have. Masia Queen, home super condition, the cynic. Hugalakani, have said. Ma tumba tajuma Hugalakani, Alu Yapani, Haki Mike Makuto, Makulenakani, Hugalakani, have said, machine prostenda, have said. Adugamu, Matangida, verse 15, 16, a father, Katay, Danienda Mana, Masagi, when Gavrindo Lagamagi Pokta, Matang Pire, Mana Lapa, the Tenda Vidocarino, have Ninang Shona Yam Samba Mini, verse 10, that have all Daniel a man greatly beloved Shona Samba Mini had. Verse 15, 16 the yang say 15, 16 the yang masina kari my condition, very super condition do kari no have say no kalo in a haraking da 15, 16. When he had spoken such what signification of the man and matamda unto me, I set my face toward the ground. I maido lay maido olami and I became dumb. I say wangang tolam de was one do vision over me don't very should get over dumb. Dammadi when a manapung, when a wangang batok,
ma wangang ba thok ta base ma oigine ba dam oigine han wangang ba thoy and behold one like the similitude of the sun enters my lip shogi mi ki masa man ba mana ai ki sindu so me then I opened my mouth adugi matung da ina ngang mo num ki spake had me said unto him that stood before me O my Lord ai ki mangda leibu to ho ishor na by the vision my sorrows are turned upon me and I have written no strength ai pangalerem de hai ado sidagi khona 15 16 dagi khona khangbu kai do ba vision uriba mai chong natra kana guma mi amado kai do gani haiba matamda ma wangang ba thoi adubu kana gumba ishona mai gisin da sokpa matamda ma wangang ma thokani haji wangang ma thom da bri wangang kan ishona sopi ba matamda mai gisin da sopi ba matamda wangang gani wangang ga ishogi khoi da tahanin basing do hairakani masina number 4 suba aduga manga suba da mu yengche khoi 17 18 19 je khoi pa jin manga suba taruk suba je ko manga suba je yengge 17 18 para ke 17 da for how can the servant of this my lord talk with this my lord how can the servant of this my lord talk with this my lord aigi mapu gi minai oriba man aigi mapu ga kamaina wari shagani for as for me aigi damaktadi straightway there remain no strength in me engon the pangal kaishulate neither is there breath left in me hai engon the soul hondre hai machine number kya number 5 subada vision uringe mangda hariba vision uriba mido soul holoi masi gi sign je motang hek vision ui hana ba mi sing aduna sor honba lep krani sidi shirema sor honba lep krani adu sor honba lep pataraga di ma sengba ishogi mi ne ha do khani khangani masi vision over min asengba ma cho om da legi da bugunni masi khani yingi vision legi ngi matam da ma sor honba lep kani hai wangam bu mo sor honba lep kani adu mathang da mu yengse mathang gi 19 da and said, "Oh man, greatly beloved, shona yamna sambira kaba, fear not, kiganu, peace be unto thee, the koi the inthabu oishnu, be strong, kalu, ye be strong, kalu, when he has spoken unto me, mana sunu ngaiba matan, I was strengthened, I will kankalami, and said, let my Lord speak, to harami, I ngangu haina for thou hast strengthened me sure engon the ngang view nang na ibu pangal pi gre aduna haida vision uring manung adu da ke doba ma ki pangal ado bi ke ni ha masina number 6 suba aduna number 6 da ma vision uring manung da ma ki pangal do kanana to bi gane ba sustain to bi gane ishona mo da pangal pi gni ha ma wangam ba thoi ma sol holoi shona pangal pi bi gni aduga tare suba sign amu khone yengminase masina numbers 24 gi 20 numbers 24 gi 4 da inch number 24 gi 4 da numbers 24 gi 4 e pa ja ke 24 gi 4 da he had said se balangi maramdani he had said we saw the words of God shona have the man had tarang which shorigi man tabdo harami we saw the vision of the Almighty man shorigi vision urami falling into a trance langkung da taslami but having his eyes open balam na mai vision ubama tan kai do ba nangkung da tarami adu mai mamite pang thokani hai aduna khoina khanga da mamit pang vision ubama tan mai mamit pang tumba isu che mamit pang na koma tunguni adu ugni habse masini ikoina khawre masi ki seven signs se vision uriba mi amana masi leigirabani maduna tragadi monda vision lei habe yate ishona ishod monda laiba vision do ishode gi lapunate khogi maiba pam maiba maibina uribdo dugumna khoi leba phawdo adugumba gi thawai asengmana chingbiraga tawba adugumba do chinausa masi khoi yengba ai amu summary oina haise ke bhap tan ngai gi dama ahanba sign I know ji pakrab do moro na masi Daniel chapter 10 gi 8 to 19 aduga
numbers 24 gi 4 da gi 7 sign so kaina phangi ahan ba sign adudi karino hai matamda hai ba maichau vision uba matamda hai ba maichau to ma pangal leiroi ma laimai da tagani lamai da taraga ma je tumgani deep sleep hoigani mangoda pangal leiroi vision adu maichau adu da vision uringa matamda ma pangal leiroi duga ma laimai da taduna legini masina ahan ba duga ani shubam matamda ishor ki khonjena mana mangonda ngangbi budo ma tagani ma tumba taraga ju ishona mangonda ngangbi budo tagani vision ubai sin shona akoina bhata da tumba da nate ma tungani adu shona ngangbi budo tagani ani shuba ahum suba point da haiba matamda kaidogane matamda adu maina mana vision uramba adu dagi ma hogalakani magi makhong makhut lengani hogalakani habsini hogalaga lepani adu kamai makhut khande makhut adu gumdo tawgani adu hojikanda di vision uba habita chong phandana adu ada tawdana ko laudana khotana tawbe adu buma sidadi law khongbagi wa yaudri ma hogalakani hai mari shobda ma hogalakani aduga adugi matungda ma sa vision uba matan ahmada ma wanga ma song thoi adu ishona sopirba mai gi machindo sopirba matanda wanga thorakani ahmda wanga ma song thoi domen laigani masigi stage oi sigi stage sign tare mo yaw domen domen laigani aduga ma je kedoba wa sungang ngang wangang dabdo mi amana sokpadagi ahmda wangang dabdo mi amana sokpadagi ngang bang makani masina mari shuba aduga manga shuba matamdana mana vision uba matamda sor sukol holoi masi sukol holoi sor hol ma taragadi ma vision uba na tres nausa adu mi sina have sor hondar di ma sinne have ai sungsi shiroi shona ma bu anum pangani masi shona have ni danenda have ni danenda vision uba matamda ma sor sumon honde ma asengo mai chongni sor ma sor honde aduna haide vision uba matamda mi khudi moto sor holoi have si masini kone yengadabse adigi mathangda number 6 da ado mana vision adugi manung aduda ma kedoba ishona mabu pangal pibigene mabu pangal kankhalan gani vision uringe manung aduda nengo vision uringe manung punga moibe ai pungai oibe ai minute tara oibe ai aduga pung ani oibe ai vision uringe matam aduda ma gi pangal hingningai gi pangal sor hondragasu ma hingningai gi pangal ma ugani aduga numbers 24 gi 4 da haibigi matuna vision uba matunda uriba mido ma mamit pangani ma mamit panga dum laigine vision uba matunda mit pangani ma tumba harju mamit panga ma tumgani haiba sign taretse masi leiba taragadi aikoina khangba yai masi kaino haiba matunda haiba mi se ishode gi vision la e habsi aikoina khangani masina physical science ni masi gi aikoina physical science da lo sangani the test of a true prophet habji ke khona physical science kari no habji masida lo yin aduga mathangda marks of the true prophet duna asengo mai che omna mongonda laigeda ba khudam sinja mana kari ngani mana kari tokthorokani mana tokthorokada ba mana haidor khaliba adugumba sign do khani mapana mag lagi aduna khona mathangi video da ina cover tok charage asigi de khona साइड लोइसलास अदुना इचिनाव सा हजे खोइना अरोइबा मतमदा हिंगिब्रेना खोइना याम सेक्शन बदरका ले याम सेक्शन मरमदी प्रभु जिसुना हाबिगी मतुइना खोइना हजिक लाइरिबसे प्रभु जिसु क्रिस्टना लाखतबगी थोंजिनता गाइदुना लाइरिबनि अदुना सैतानगी नाम थाक्से चोगे मते हेंका लाइबा नै खुदि मोचे नरकता सनियागी दम लोइना मक्तायं पांदा लाइबा मिसिं इसो खंगबा खंगदबा मिसिं मागी चानाबगी मतुना मी खरना साना खोनाबा खंगदे अमा खंगदे aduga papi thabak kangde ma ga chana ba isho de lai thok isho khrum ga do de lai thok ngai gi plans oina sem ga thamne aduga hai de basing adugi mun de khochu seram turana na khona thakpi tambi ba hai bje masi ju khona oide ba aduna hoji mi na ga hai de ba kholi ba climate change phange basi phange hai ta isho na bin da ba adu khona sunday na chen ngak ta ba ya roi kana mi sin na ama haina re shimba am nei do hai basing chumra nam lai je punam khona takpi tambi re ba khuding mo che ke do ba ai khoi bu nam thap koi ngai ni adun vision ure khona healing tawre ai khoi gi da pastor ma healing tawre natraga ma si tawre hai ba nupa ma de vision ubu mi hai mi sing ado kai do ba mo khoi anga pu pang phu ni ana bu phan ni
ꯃꯈꯣꯏꯅ ꯐꯍꯟꯕ ꯑꯅꯥꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯦꯄꯦꯔꯦꯟ ꯍꯤꯂꯤꯡ ꯍꯥꯏꯅ ꯈꯪꯅꯩ ꯃꯇꯝ ꯈꯔ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯐꯍꯟꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯒꯗꯧꯕ ꯊꯕꯛꯇꯤ ꯀꯩꯗꯧꯕ ꯚꯤꯖꯟ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯈ꯭ꯔꯕ ꯁꯥꯏꯟ ꯇꯔꯦꯠ ꯑꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯃꯥ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯔꯣꯏ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯅ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯑꯩꯅ ꯈꯪꯉꯦ ꯅꯈꯣꯏꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯗꯤ ꯇꯧ ꯅꯩꯅꯕꯤꯌꯨ ꯑꯗꯨꯒ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯇꯥꯔꯒꯗꯤ ꯁꯩꯇꯥꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯔꯃꯣꯟꯁꯤꯅ ꯅꯈꯣꯏꯅ ꯕ꯭ꯂꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯀꯣ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯈꯨꯔꯨꯝꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯅꯪꯒꯤ ꯆꯔꯆꯇ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯇꯥꯛꯄꯤꯌꯨ ꯑꯗꯨ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯦ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯅꯍꯥꯛꯀꯤ ꯊꯧꯗꯥꯡꯗꯒꯤ ꯑꯁꯦꯡꯕ ꯃꯥꯏꯆꯣꯞ ꯑꯃꯗ ꯂꯩꯒꯗꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯄꯤꯖꯟ ꯑꯣꯏꯔꯤꯉꯩ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯈ꯭ꯔꯦ ꯇꯔꯦꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯐꯖꯅ ꯚꯥꯞ ꯇꯥꯗꯨꯅ ꯏꯄꯥ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯂꯥꯛꯏꯕ ꯁꯥꯁꯤꯟꯅꯕ ꯃꯥꯏꯆꯣꯞꯁꯤꯡ ꯑꯗꯨꯒ ꯁꯥꯁꯤꯟꯅꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯈꯪꯗꯣꯛꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ